micham mayam na lepa matam da kana su kaisu tawba ngamoy aduna handak laiba mikhal se sumna shanti leina pangthok na ba masina ekoi gi lan gi saruk am oigadori bani masi mayam ningsem bi sumna gi vote hada badana te na haijai se mikhal se chumna pangthok na ba musu sinma mathau tai marwa sing imai register sipna oina ko na krujani ai vote le ka do medinate ozawa na chumna leijaram bani leipaki thabakta ngangba sakpa iba chen chong se television de advertise taw dawna taw da aina thokpa ma ngang oi ngadigi dum loina jarak ko mini hojikti bole ko mina kaida urage ka ham tasu ai monda yamna numai tabam poi aina sahi kun kunsa hen na taw jarak ko thabak singdu vote ki oina ta budoma uba anuna haining da bakaya adu sum yengmurakanda ngangda sakna mafam chatna aina tawriba mayam si tawgadaba rajniti da leiriba kambu singa tawbirakhidaba obom thokbuda tawraktaba mayam amalai aduna aina sum khanjabada masi hakthengna yawraga aina hanadagi ngangdana laiba pochak singse isana oina ngangna tawna farabra haina khanna chalakpani asem kedi 2001 gi ahamba June 18 gi ekoi satam kai yaro haina lawan ba matam da ekoi na kedum da kanga ko bi changba yade bale nagi lambe yade nataga phogok sai khaw dagi hani khai de na sangba yade si matam da thoki de hojikti chahi kulum do matung da ai khoi bu thugai ge na silai ba kamu sina maning hala chakebra hairaga leina henjalatna ngasi de koi gi safu da yukpa nga da na marak da chappaga leire ba koi se usik adu laibak thibadi thibam asuk thina suwa ba paw da kamu mana paisa piraga leiba yani na kanna tawri kihal aga yani haina kamu mana kanna silli bujis aina da bole pujisu evening da wazani kadoge da mina ga bam ju khabar ga yaw garmane mina kaula mis itawni da khoi na satabani leipak si thugai ge haibada khoi manung mi yaw da thugai ba ngam bajalate mapan gidagi leiba kanguna manipur thugai ge na selak basida khoi mitai lo da khuraki ina lai sa ba hai tar masagi oija waithak sen na tawraga khulai wena sijanarga leipak asuk yamna ware habise khangna mathau ta de haibagi matagu manipur thugai ge na silaiba kamu duga khusam naraga handak laiba mikhan sidasu nampu sasu tawdana paisa na leiba yani na tawba kamu su yaw nate khoi yumrakta aduna handak laiba mikhal se aina miyam gaijaning base chumnagi sadaran oiba hanagi hamu oiba dum mikhal ne no biganu 2001 chahi kulumdo gi mamang da June 19 da lai karpi ramani mayam su April ki tang kulumdo yor pada khongjom da salaga iman ai pa ki ni na muktarpun katana lai kalam mani tapi naga su dum yawi ramani nupi lala dum ninsing biramani adu luri badi hai ba mayam se chumnagi mayam da utna ba so to hoina ta han gare hoji madugi aseng ba lepa musibo oiragadi andak la ibam mifam se masisu akhoi bu usit thawoidana tawreiba akhoi bu thugai ge na tawreiba makhoi ga khusamna na chaliba irei chamarak-tagi ifuruk marak-tagi khurakki ina lai saba kamu su punna maithiba pibagi khongjang amanda ga koi changchanba aduma mikhalni haina mayam na hamada lobiu lan thengara ku matamda isa inau kharana sumaina kapidana khudna khusana tawdro nungai kapa chapai ji khusana tawrineba mayam akoi misam
nongmai paidaba kangbu su khusa season ragane bokhina lan tawdoris hayeng tang 18 amsung tang 13 ta namgadori base khubana namdo nate khunamna nate khusana namne ba akhoi su lan yawdoine achauba bom ama thada dori ne khoi khutsina nammaga aduna achumba mikhalda achumba da nambiraga leipak miyam gi oiriba pibum se isa isa gi nganga ki oijaba moi kamu mudi masana ne leipak wage waroi to koi karor khara talaura loire aduna karole di misam julai be yani adagi khulai season naga do mi de su pisal laga tawning da taw yani na khan ba kamu mo yauri ba mo se leipak kai ge kai roi to moi de thoina khan ba nate aduna handa ki mikhal se mo na namfu sa su taw kani masidai sida ina appeal taw janingi base ima iben sing maru ina aduga allaman singa but khudingi mi chama yang khai chani thoga khwangchet che laga lebiu shanti oina moina pamba mi da thada sanu haidana ima iben singa thoga karigumba hingsa season ko la ko kamu da lepiu madu lepa matam da nupi lal gi aseng ba ongjong ba to gi bagi aseng ba gundo ko da tholakan anasu kasu to ngam mazalate ima iben chama yang khaina lepa matam da khulai pai bo khana la su karino noina tawje lepa ka suk kai ra ba da kana na noida paisa pi da nona sidaista nampu sa su tawi tawi bano na haiba matam da kana su makhu thaba ngamoi da muni thara ga di hing na hing sa ga da bo wai masi simpau ba wi no akoi na haijari base shanti leina mana pamba kendita ai sa ge haiba na te ko mana pamba da shanti hoina thada raga handaki mikhal sida nakoina nampu sa su tawrakani ga ne khalli bado lepa ka suk kai ra ba da kana na noida paisa pi da nona sidaista nampu sa su tawi tawi bano na haiba matam da kana su makhu thaba ngamoi da muni thara ga di hing na hing sa ga da bo wai masi simpau ba wi no akoi na haijari base shanti leina mana pamba kendita ai sa ge haiba na te ko mana pamba da shanti hoina thada raga handaki mikhal sida nakoina nampu sa su tawrakani ga ne khalli bado akoi gi ifuru chahi lising kya le irek pa ko khongoi na bani khongpa na kawge na nakoina sen kharagi namak angamba kharagi ya thangda nafu sa su tawrakanu oina ne lebak ning sabagi maming da iblo iben do gi maming palaga na khulai season ra ke haibra ko matamda micham mayam na lepa matamda kana su ke su taw bangam aduna handak la iba mikhal se sumna shanti leina pangthok na ba masina ekoi gi lan gi saruk am oigadori bani masi mayam nangsen biu chumna gi vote thada badana te ina haijai se mikhal se chumna pangthok na ba musu sin ma mathau tai bur kuding gi madu gi akoi bada leibri ba imai be halaman sing kundu gi naha sing la thoga mado lepa matam da manipur se he makhoi sidi paisa na ya dena ki hemla to kai to ya wa kambu na te na hai ba se malem pumbo ta khangan se ba halate masi akoi swai da leibri ba irei sa khatana tabidasu thangna balai kai da khangna chana badasu maira pai bi mayam da pau sundok pi sumaina lekai loi lekai da leiba ahalaman sing dasu ano manipur gi khongthang ai se wahi da nate action do utka da bani thabakta madu gi thabak to tang tara ga mapan amasung tang tara putarukta miyam sang utbina se adu ga bot si sunung chung na thana na si haiba se ai miyam mamang da thamjage aduga ai khudam amatang pijaram ge leipak ning bai se kari sunate ai ne hena ning ponate leiriba mayam se na ning ni akoi na maming thana da bagi wani apau khara gi maming pau na onaga social media da ni khangde khabar da ni khangde television da ni isa mak suawna mi ne khangna boy rambadi ai masak khangna da ba mi pung khudi maki thamoi nung da marai pa nung siba miyam gi da mak ta khali hai ba se akoi kaw da ba fai ma do ai kudam ama pizage umbi rom da gi aina mapanda le da video da sumna ubani ko lepa ning bai se kari no na sum khan bagi madu wang ko to matam da ai magi maram da isu igani ai television da interview pi da su haija ai gi isanu pi gu moram bai ai isanu pi oram bai ai makhong so ga ai khurum ne ba hai ba nu pi sina kari hai ge da television na mapuro yo da si ba hatopi gi ba furup amana hatopi gi da ai gi pulo ba si bagi laman khumningi adu gi furup to halu
adu tau natraga aingondda aigi isa thaba ama hapiu ai puroi yamna ware haibagi mahutta aina aroiba lukhabi ojarage lanse mukta referwa to lukhabi to hada no haiba ngameba masagi ware ba mapuroi sibudu kawraga miyam gi khanbai se adu natro atop miyam da sohala anu aina aroiba lukhabi ojarage haiba ngamba isa nupi gumma kumbi dai unaba chatkane adugummaduni miyam khanbai se kaina su television da yawba khabar da hapar adagi akoina atawbunena leikatwa kambudu khaktana te leipangni se mi pong khane maki thamoi da lei adugumma miyam ge khanba ngamba se handak muitei nupi amana su sengna ulabane ba mapuroi ba sibada madugi lamdam sigi ningol magi masak to yeng hairaga aina sen lawgadara sen lawga isabu yonthokadara natraga aikoi lamdam sigi aseng ba I cheli ba hiram namunuk siba mini haiduna ojiti hai ba isanu pidu niksangaga aikoi na tobom tokba khulai pai ba sangaga su mukna bangamba masangi CRPF na natraga army na Manipur police na kasu adu maina thingnu ngamadaba nate praja gi akanba ima ibel singi amsung lekai ga halam singna ne madu hek thingba se masi mukkanba power leiba janate aduna handaki election se leipa ki khallaga Manipur se anoba maja yawon handaki matang sidagi akoina kai chumna tahaudraba hanagi hamu tawrabadi amu khana lekhatpa ngamaro yabto madu ningsing janamane na 18 June matamdadi akoi kama to bilaba ngamdi haikide nongkai kalloina lawgibdu ngasi di kaire akoi lanthokpa ngamdre jail leibugum chappaga leire masidai sida muktana aidi ning thawni aidi paisa paibani aina ngamni pugai gani na tawrabadi khuraki ina lai saba kamu abido makoi ne isum chama pamane ire pa ke baminga lana tawba miyam da mitta uchaiba tawiganu kisuli tabo za amagumana ngasi changa haiba ngambabasnadi mathawna paraba ima ibel sing ima ibel lebiriba naharol singam anobo Manipur ama sembada kari sungamoi haningai leite ngamsungam gani koina anobo Manipur ki mayon chummadabani kawiganu amuksu hanjare 18 June gi matamda adukni sidna tribal si kholi habido hena sirabani hena sirabada so akoi na langba ngamdaba lamjawabani Manipur se machet tarabani mingse nama sumaina frame chanbada frame do kai dabagi wani manungi mingsen du crack chatabane bakoi Manipur se masi kawiganu 2001 ge June dadi sanre mi saisagi khudam mairaga ichasa imadi khu yaure haibani matam dudi ngasi imana Manipur imana kapaga lauragli bese masina haira isina imadi ngaksam yaure ne noi boy na kapabani sida bawo paisa na leira ga chakki dogo masasi nudi aseng be I oi haibase ai mayam da thamjage aduna handaki lagle election se miyam gi lan from amani base akoina namdaba yade aduna miyam punna naminasi haibase ai miyam da thamjage masiga loinana aina yamda pamjaba aibu pangan yamda kankhathanba kholau ahum khaktang laujage mayam pena mukta lawir mayam na hai ozabi mol yai fare kai lawi ozabi mol yai fagadaba nate yai fado se akoi pulapni bole pisisa itonda nate moina maming loina thaba yadabage ai ming khaktang ibagi wani lepi ba punna mayam lebini mase akoi pulap leminare ni imani ba kanana ba kado basisu akoi mayam na kagadabani mase akoi kokta thamsi akoi de kawbi mumsi ai mayam na hai hek lawi to ina lefal lenan adu lawa khain wazabi mon yai fare tu nan hin lawjo ko na ai kai numta lawjo ge de hen maroi ba na hai raga lawbani ai lawjara ke yai fare na mayam kumbiro ko yam na hawna kumige ai gi panganju kankhala ka dorimni adu na kan kumbiyo masi ai lawga hawgatra sudum yani phama dum kumbiyo imalai pak ning badane lepasu ai tummasu ai charasu ai chare imalai pak tumme imalai pak chale imalai pak ai tawgadabane dum phamma dum kumbiro ai lawjarake yai kumya imalai pak na Manipur imana imalai pak na kumulai kumulai